Houjik koi Imphal East ki telo haina khangnariba khunggang adudagi mioi ama Chingnaningai Oiba Mawongda Turelda Taraga Siraga Leiramba adugi Houjikse mayam kano rally ma lai do Meitei rongi khunja sing amadi security force sing nasu pamdaba thodok sing thok tanabagi damakta Houjikse section thorang lokatpa hokre si kanoda amuka so hajarake kanogi Imphal East ki telawaina khangnariba khunggang adudagi mioi ama Chingnaningai Oiba Mawongda Turelda Taraga Siraga Leiramba adugi matangda asumba puthokpi oidana khongjang sangsilakpa haiba tare rally ama khak lai amadi security force singsu Turelda sairaga leiri mayam security singa hojik muknaba hokre security force singa su satlandanaba honaba haiba tare adagi laiba miyam sinasu namdana akoigi moigi rally si mapung phana honaba haiba tare khongjangje adugi matangda hojik muknaba hore mayam kanodagi ekoi Imphal East ki telawaina khangnariba khunggang adudagi mioi ama Chingnaningai Oiba Mawongda laikhidaba haiba tare Turelda Taraga Siraga Leiramba adugi asumba puthokpi oidana koi police ta mayam sang thomjalai police ki investigation da singnaba leibagira mayam asida police ta thomjali kita bangang adugi maming danda tulis giat manungda mungna ba hogre ma'am